ꯅꯪꯁꯤ ꯋꯥꯔꯤꯗ ꯇꯧꯅꯦ ꯍꯥꯏꯔꯅꯤꯀꯣ ꯗꯤꯇꯦꯛꯇꯤꯚꯀꯨꯝꯕ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦ ꯙꯨꯔꯟꯗꯔꯒꯤ 007 ꯈ꯭ꯋꯥꯏ ꯐꯦꯚꯔꯦꯠ ꯉꯥꯅꯨ ꯑꯣꯏꯔꯝꯃꯦꯕ ꯅꯪꯒ ꯂꯣꯏꯅꯔꯛꯑꯒ ꯄꯣꯛꯇꯨ ꯑꯣꯜꯂꯦ ꯑꯩꯗꯤ ꯅꯪ ꯍꯥꯏꯕ ꯁꯨꯝ ꯆꯠꯅꯤꯡꯉꯦ ꯃꯤꯅ ꯂꯞ ꯁ꯭ꯇꯣꯔꯤ ꯂꯤꯔꯛꯑꯣ ꯈꯣꯏꯕꯥꯅꯤꯁꯦ ꯀꯥꯏ ꯊꯦꯡꯅꯕꯅꯣ ꯑꯝꯇ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯅꯦꯕ ꯃꯥꯁꯦ ꯁ꯭ꯄꯦꯁꯦꯂꯤꯁ ꯑꯣꯐꯤꯁꯔ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯪꯁꯤꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯗꯣꯏꯅꯦ ꯅꯪꯉꯣꯟꯗꯅꯦ ꯆꯪꯁꯤꯟꯈ꯭ꯔꯦꯕ ꯇꯦꯕꯜꯁꯦ ꯅꯠꯇꯦꯍꯦ ꯅꯪꯒꯤꯅ ꯍꯦꯟꯅ ꯆꯪꯕꯗꯤ ꯑꯩ ꯍꯦꯟꯅ ꯂꯥꯞꯊꯣꯛꯏꯅꯦ ꯇꯦꯕꯜꯁꯦ ꯅꯠꯇꯕ ꯁꯤ ꯑꯣꯟ ꯑꯣꯐꯁꯦ ꯈꯨꯠꯅ ꯁꯥꯟꯅ ꯌꯥꯗꯕ꯭ꯔꯥ ꯑꯃ ꯂꯩꯈꯤꯗꯥꯏꯅꯦ ꯀꯩꯅꯣꯝꯃ ꯁꯤꯒꯤ ꯔꯤꯃꯣꯠꯇꯤ ꯀꯗꯥꯏ ꯌꯥꯕꯅꯦ ꯆꯠꯈ꯭ꯔꯕꯅꯣ ꯀꯥꯎꯔꯦ ꯑꯩꯒꯤꯁꯤꯅ ꯑꯃꯨꯛ ꯅꯛꯈ꯭ꯔꯦ ꯁꯤ ꯀꯩꯅꯣꯝ ꯎꯔꯦ ꯀꯩꯅꯣ ꯁꯤꯔꯣ ꯑꯣ ꯇꯦꯕꯜꯁꯦ ꯅꯉꯣꯟꯗ ꯆꯤꯡꯁꯤꯜꯂꯤꯔꯣ ꯆꯤꯡꯁꯤꯜꯂꯛꯈꯤꯁꯤꯔꯣ ꯑꯩꯉꯣꯟꯗꯁꯨ ꯆꯤꯡꯁꯤꯜꯂꯨꯔꯅꯨ ꯌꯥꯔꯦ ꯅꯉꯣꯟꯗ ꯆꯤꯡꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯅꯨꯡꯉꯥꯏꯅꯕꯅꯦ ꯌꯥꯍꯜꯂꯁꯤꯔꯣ ꯌꯥꯔꯦ ꯍꯧꯔꯁꯤꯔꯣ ꯍꯧꯔꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯞꯄꯦꯀꯣ ꯚꯣꯏꯁ ꯅꯪꯒꯤꯗꯣ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯁꯤꯁꯦ ꯁꯤ ꯐꯖꯕꯗꯣ ꯎꯗ꯭ꯔꯦꯕ ꯁꯤꯅ ꯈꯨꯝꯈ꯭ꯔꯦꯕ ꯁꯤ ꯎꯗ꯭ꯔꯦ ꯒ꯭ꯂꯥꯁꯁꯨ ꯑꯅꯤꯒ ꯒ꯭ꯂꯥꯁꯇꯣ ꯃꯈꯥ ꯊꯝꯃꯣꯅꯦ ꯌꯥꯔꯁꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯎꯗ꯭ꯔꯦ ꯑꯗꯨ ꯐꯖꯅ ꯎꯍꯜꯂꯣ ꯎꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯁꯤꯔꯥ ꯌꯥꯔꯦ ꯇꯧꯔꯁꯤ ꯍꯧꯔꯁꯤꯔꯣ ꯅꯪ ꯍꯥꯏꯔꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯌꯥꯝ ꯏꯚꯤꯅꯤꯡ ꯍꯧꯔꯁꯤꯔꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯖꯔꯦ ꯅꯠꯇ꯭ꯔꯥ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯀꯤ ꯑꯃ ꯊꯥꯒꯠꯂꯨꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯀꯩ ꯍꯥꯏꯗꯣꯏ ꯃꯣꯏꯅ ꯀꯃꯦꯟꯗ ꯃꯨꯛꯕꯥꯡꯁꯦ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯣꯟ ꯗꯤꯃꯥꯟꯗ ꯉꯁꯤꯁꯦ ꯇꯧꯔꯒꯦꯅ ꯉꯁꯤꯅ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯀꯅꯥꯅ ꯊꯣꯡꯕ ꯉꯁꯤꯅ ꯑꯩ ꯋꯥꯏꯐꯅ ꯊꯣꯡꯉꯦ ꯑꯗꯨ ꯃꯍꯥꯎ ꯇꯪꯉꯒ ꯃꯌꯥꯝ ꯍꯥꯏꯖꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯔꯁꯤꯁꯦ ꯑꯗꯣ ꯍꯥꯟꯅ ꯁꯤ ꯑꯃꯨꯛꯇꯪ ꯄ꯭ꯂꯦꯠꯇꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯁꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯆꯠꯂꯣ ꯅꯪꯗꯣ ꯊꯥꯡꯒꯠꯂꯣ ꯅꯠꯇꯦ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯎꯠꯂꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯀꯨꯀꯨꯝꯕꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯣꯅꯤꯌꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯕꯗꯥꯝ ꯌꯥꯎꯔꯦ ꯑꯩ ꯕꯗꯥꯝꯁꯦ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯕꯗꯥꯝ ꯈꯔ ꯍꯥꯞꯄꯦ ꯌꯥꯝ ꯆꯥꯔꯗꯤ ꯑꯃꯨꯛ ꯑꯕꯨ ꯀꯥꯗꯣꯏꯕ ꯑꯗꯩ ꯁꯤꯅ ꯀꯂꯦꯖꯥꯒ ꯃꯀꯟꯒ ꯃꯦꯠꯄ ꯁꯤꯁꯤꯅ ꯑꯩ ꯍꯁꯕꯦꯟꯅ ꯃꯦꯠꯄꯅꯦ ꯑꯗꯒꯤ ꯁꯤꯅ ꯆꯤꯛꯀꯟ ꯑꯩꯅ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯅꯞ ꯅꯞ ꯂꯥꯎ ꯉꯧꯔꯦ ꯕꯣꯏꯂꯔ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯄꯤꯁ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯕꯦꯁ ꯄꯤꯁ ꯃꯔꯤ ꯈꯟꯗꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯆꯥꯔꯁꯤ ꯃꯌꯥꯝ ꯁꯦ ꯆꯤꯌꯔꯁ ꯍꯧꯔꯁꯤ ꯆꯤꯌꯔꯁ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯊꯣꯡꯕꯅꯦ ꯅꯪ ꯍꯥꯟꯅ ꯌꯦꯡꯉꯣ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯝ ꯃꯍꯤꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯍꯤ ꯌꯥꯎꯗꯦ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯀꯪꯅ ꯉꯧꯕꯅ ꯅꯞ ꯅꯞ ꯂꯥꯎ ꯉꯧꯕꯗꯣ ꯑꯗꯨ ꯍꯥꯎꯋꯦꯅ ꯍꯥꯎꯋꯦ ꯍꯥꯎꯔꯕ ꯉꯁꯤꯁꯦ ꯃꯥ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯆꯤꯛꯀꯟ ꯂꯩꯔꯛꯑꯣꯅ ꯃꯀꯟ ꯀꯂꯦꯖꯥ ꯃꯦꯠꯄꯁꯤꯒ ꯆꯥꯕ꯭ꯔꯥ ꯃꯀꯟ ꯀꯂꯦꯖꯥ ꯃꯦꯠꯄꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯎꯃꯣꯔꯣꯛꯁꯦ ꯍꯥꯞꯈꯤꯕꯅꯦ ꯎꯃꯣꯔꯣꯛꯁꯦ ꯁꯥ ꯌꯧꯗ꯭ꯔꯕ ꯌꯧꯗ꯭ꯔꯦ ꯌꯥꯝ ꯍꯥꯞꯇꯕꯩ ꯃꯥ ꯁꯥꯔꯅꯤ ꯄꯥꯈꯠꯇꯅ ꯎꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯃꯇꯣꯟꯒꯤ ꯃꯃꯥꯡꯗ ꯑꯃ ꯁꯥꯈꯤꯕꯗꯣ ꯆꯥ ꯉꯝꯗꯗꯅ ꯇꯧꯋꯦ ꯍꯥꯏꯕ
ꯃꯍꯤ ꯀꯪꯅ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯟ ꯀꯂꯦꯖꯥ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯃꯊꯪꯗ ꯇꯧꯔꯁꯤ ꯅꯪ ꯁꯨꯁꯤꯗꯨꯒ ꯁꯤꯅ ꯀꯅꯥ ꯍꯥꯎꯍꯜꯂꯦ ꯑꯗꯨꯗꯤ ꯃꯍꯥꯎ ꯃꯈꯜ ꯃꯈꯜ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯑꯟꯁꯔꯅꯤ ꯃꯇꯨꯝꯁꯦ ꯑꯩꯅ ꯄꯥꯝꯕ ꯈꯔ ꯈꯟꯗꯣꯛꯄꯅꯤꯅ ꯀꯩ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯣ ꯃꯐꯩ ꯄꯥꯔꯠꯂꯣ ꯍꯣꯏ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯅ ꯀꯥꯡꯁꯣꯏ ꯄꯨꯕꯗꯣ ꯂꯟꯁꯀꯤ ꯑꯩꯈꯣꯏ ꯀꯣꯂꯤꯛ ꯃꯣꯏ ꯑꯇꯩꯗꯣ ꯃꯣꯏꯒ ꯁꯨꯝ ꯇꯦꯕꯜ ꯁꯤꯌꯔ ꯇꯧꯕ ꯆꯥꯃꯤꯟꯅꯕ ꯂꯟꯁꯇꯣ ꯑꯗ ꯅꯪ ꯂꯟꯁꯀꯤ ꯋꯥꯔꯤꯗꯣ ꯇꯧꯅꯦ ꯍꯥꯏꯔꯗꯤ ꯇꯣꯛꯑꯣ ꯑꯗꯨꯝ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯄꯨꯕꯅꯦꯕꯀꯣ ꯑꯗꯨꯒ what this is this 하게요. this is boiled vegetable 하예요. 아니 호이도 just 그냥 알루가 카멘슨가 강소리. what vegetable is this 하게요. 아니가 하디 까노드네 nga 깡부도. 아두네 뭐냐 그이 vegetable도 시. no this is dry fish. 그냥 boiled vegetable 하야가. 그래서 뭐 야옥 드시래요. 왜냐. 이 까til레스 마루데시 얌 하와이. 와인 맵기는데 처음 좀 하. 뭐라? 하얀 보라면 마루 하면 많이 찐진 저는. 내 마루 바깥으로. 이거 보라니 마루 담아서. 비방제 오는 쌀이면. 이런 잡으면. 형식 굿제. 비디오도 많이 시 굿제. 손 나가는 바이션 바이만 양 픽나 우반. 빠이베이. 빠이베이. 아이고 밤네 내가. ꯌꯦꯡꯕꯗ ꯈꯔ ꯄꯩꯔ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑ ꯁꯣꯝ ꯅꯥꯀꯟꯁꯦ ꯌꯥꯝ ꯄꯤꯛꯅ ꯎꯕ ꯋꯥꯅꯤ. ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯔꯦ. ꯑꯩꯅ ꯊꯣꯡꯕꯅꯤ. ꯑꯩ ꯋꯥꯏꯐꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦ. ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯨꯝ ꯊꯣꯡꯕ. ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯔꯒ ꯑꯗꯨꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯎꯕꯩꯅꯤ. ꯑꯩꯅ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯁꯤꯃꯥ ꯑꯃ ꯔꯤꯂꯤꯁ ꯇꯧꯗꯣꯔꯦꯕ. ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ. ꯁꯣꯜ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯑꯗꯨ ꯃꯊꯪ ꯊꯥꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ. ꯑꯣꯗꯤꯁꯤꯗꯣ ꯖꯨꯂꯥꯏꯗ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯦꯕ. ꯑꯩ ꯌꯦꯡꯒꯦ ꯈꯜ ꯂꯩꯕꯅꯦ ꯑꯗꯨꯒ ꯈꯪꯍꯧꯗ꯭ꯔꯦ ꯃꯣꯏ ꯁꯦꯜꯗꯨꯒ ꯑꯃꯨꯛꯀ ꯂꯥꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ. ꯇꯤꯀꯦꯠ ꯄ꯭ꯔꯥꯏꯁꯁꯨ ꯇꯥꯡ ꯑꯃ. ꯇꯥꯡꯉꯦ. ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯨꯗꯤ. ꯇꯤꯀꯦꯠ ꯄ꯭ꯔꯥꯏꯁꯄꯨ 2,000.
ꯑꯗꯨꯃꯥꯏꯅ ꯄꯤ 2,000 ꯃꯌꯥ ꯀꯣ ꯑꯅꯤ ꯑꯗꯣ IMAX ꯑꯣꯏꯕꯩꯔꯗꯤ ꯈꯪꯗꯦ IMAX ꯑꯣꯏꯕꯩꯅꯦ ꯄꯥꯝꯃꯨꯏꯌꯦ ꯕꯝ ꯂꯩꯕꯩꯅꯦ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣꯒꯤ ꯑꯣꯄꯦꯟꯍꯥꯏꯃꯔ ꯌꯦꯡꯉꯤꯗꯅ ꯃꯇꯥꯡꯒꯤꯗ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜ ꯁꯤꯃꯥꯗꯤ ꯑꯗꯨꯝ 300ꯗꯒ ꯐꯪꯉꯤꯗꯅ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇ꯭ꯔꯨ IMAX ꯑꯃꯨꯛ ꯂꯩꯇꯦ ꯍꯥꯏꯌꯦ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯍꯣꯏ ꯑꯦꯠꯂꯤꯁ ꯁꯝꯊꯤꯡ ꯕꯦꯇꯔꯗꯤ ꯑꯣꯏꯗꯅ ꯑꯗꯨꯅꯦꯕ IMAX ꯑꯃꯨꯛ ꯅꯪꯒꯤ ꯚꯤꯖꯨꯋꯦꯜ ꯀꯩꯀꯥꯗꯣ ꯎꯃꯣꯔꯣꯛ ꯃꯅꯝ ꯈꯔꯗꯤ ꯂꯥꯛꯑꯦ ꯀꯔꯝꯕꯗꯩꯅꯣ ꯁꯤꯁꯦ ꯑꯃꯦꯠꯄꯁꯦ ꯍꯥꯞꯄꯤꯔꯛꯈꯣꯔꯥ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯂꯧꯔꯒꯦ ꯎꯃꯣꯔꯣꯛ ꯃꯆꯦꯠ ꯃꯅꯝ ꯈꯔ ꯂꯥꯛꯄꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯤꯜꯍꯧ ꯂꯩꯔꯤ ꯂꯦꯃꯟ ꯂꯩ ꯆꯥꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯃꯤꯠꯁꯦ ꯀꯩꯅꯣ ꯄꯣꯛ ꯄꯣꯛ ꯉꯥꯅꯨꯒ ꯄꯣꯛꯅ 1 ꯉꯥꯅꯨꯅ 2 ꯑꯠꯆꯥ ꯍꯧꯖꯤꯛꯀꯥꯟ ꯉꯥꯅꯨꯅ ꯍꯦꯟꯕꯩ ꯇꯥꯏꯞꯇ ꯇꯧꯈꯠꯂꯦ ꯉꯥꯅꯨ ꯍꯥꯎꯅ ꯊꯣꯡꯕꯗꯣ ꯄꯣꯛꯁꯨ ꯍꯥꯎꯋꯤꯗ ꯍꯥꯎꯅ ꯊꯣꯡꯉꯗꯤ ꯑꯩ ꯍꯥꯟꯅ ꯈ꯭ꯋꯥꯏ ꯐꯦꯚꯣꯔꯥꯏꯠ ꯉꯥꯅꯨ ꯑꯣꯏꯔꯝꯃꯦꯕ ꯅꯪꯒ ꯂꯣꯏꯅꯔꯛꯑꯒ ꯄꯣꯛꯇꯨ ꯑꯣꯜꯂꯦ ꯁꯨꯝ ꯆꯥꯃꯤꯟꯅꯔꯕꯅꯤꯅꯀꯣ ꯉꯥꯅꯨꯁꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯅꯪ ꯌꯥꯗꯣ ꯌꯥꯗꯕꯩꯅꯦ ꯍꯣꯏ ꯑꯗꯨꯁꯨ ꯍꯣꯏ ꯉꯥꯅꯨ ꯆꯤꯛꯄ ꯉꯝꯗꯕ ꯃꯥ ꯌꯥꯗꯦ ꯈꯤꯇꯪ ꯍꯥꯞꯄꯛꯈꯣꯔꯥ ꯌꯥ ꯐꯣꯟ ꯂꯩꯔꯗꯤ ꯈꯤꯇꯪ ꯍꯥꯞꯄꯤ ꯌꯥꯏ ꯄꯤꯁꯇꯤ ꯌꯥꯔꯦ ꯅꯪ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕ ꯃꯐꯝꯁꯦ ꯀꯩꯅꯣ ꯇꯣꯞ 3 ꯍꯥꯏꯔꯛꯑꯣꯅꯦ ꯂꯝꯗ ꯂꯝ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯄ ꯀꯟꯇ꯭ꯔꯤ ꯑꯥꯎꯠꯁꯥꯏꯠ ꯏꯟꯗꯤꯌꯥ ꯑꯥꯎꯠꯁꯥꯏꯠ ꯏꯟꯗꯤꯌꯥꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯅꯤꯡꯉꯤꯁꯦ ꯁꯤꯇꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩ ꯑꯣꯏꯅ ꯃꯥꯜꯗꯤꯞ ꯆꯠꯅꯤꯡꯉꯦ ꯂꯥꯏꯛ ꯌꯥꯝ ꯀꯨꯏꯗꯕꯤꯗꯀꯣ ꯂꯥꯏꯛ ꯋꯤꯛꯑꯦꯟꯒꯨꯝꯕ 2-3 days ꯃꯣꯏꯒꯤ ꯔꯤꯖꯣꯔꯠꯇꯨꯗ ꯂꯩꯔꯨꯕ ꯂꯥꯏꯛ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯁꯤꯟꯒꯤ ꯃꯊꯛꯇ ꯂꯩꯕꯗꯣ ꯑꯗꯨꯃ ꯑꯗꯒꯤ ꯏꯠꯂꯤ ꯆꯠꯅꯤꯡꯉꯦ ꯏꯠꯂꯤꯒꯤꯗ ꯑꯃꯥꯜꯐꯤ ꯀꯣꯁ ꯆꯠꯅꯤꯡꯉꯦ ꯑꯗꯒꯤ ꯚꯦꯅꯤꯁ ꯆꯠꯅꯤꯡꯉꯦ ꯃꯤꯂꯥꯟꯗꯤ ꯈꯪꯗꯦ ꯍꯣꯏ ꯐꯦꯁꯟ ꯍꯕꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯈꯪꯗꯦ ꯆꯠꯅꯤꯡꯉꯦ ꯑꯗꯒꯤ ꯑꯍꯨꯝ ꯊꯔꯠꯇꯅꯅꯦ ꯅꯍꯥꯟ ꯁꯤꯃꯥꯗ ꯌꯥꯎꯕꯗꯣ ꯑꯅꯅ꯭ꯌꯥ ꯄꯥꯟꯗꯦꯒꯤꯗꯣ ꯀꯩꯕ ꯑꯅꯅ꯭ꯌꯥ ꯄꯥꯟꯗꯦꯒ ꯀꯩꯅꯣꯒ ꯇꯧꯕꯗꯣ ꯍꯦ ꯀꯩꯕ ꯂꯝꯗ ꯀ꯭ꯔꯣꯁꯤꯌꯥꯗꯣ ꯑꯗꯨ ꯆꯠꯅꯤꯡꯉꯦ ꯑꯗꯨꯒ ꯒ꯭ꯔꯤꯁꯁꯨ ꯆꯠꯅꯤꯡꯉꯦ ꯃꯩ ꯁꯨꯖꯜꯂꯛꯑꯦ ꯅꯪ ꯑꯗꯨ ꯆꯠꯅꯤꯡꯕꯗꯣ ꯂꯣꯏ ꯍꯥꯏꯅꯤ ꯀꯩꯅꯣ ꯒ꯭ꯔꯤꯁꯀ ꯑꯗꯨ ꯃꯔꯤꯗꯨ ꯆꯠꯅꯤꯡꯉꯦ
ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤꯗꯤ ꯈꯪꯗꯦ ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯑꯗꯨꯅꯗꯤ ꯍꯦꯜꯂꯦ ꯆꯠꯅꯤꯡꯕ ꯃꯥꯜꯗꯤꯞꯁꯄꯨꯗꯤ ꯌꯥꯝ ꯅꯛꯑꯦ ꯇꯥꯡꯕ ꯇꯥꯡꯉꯦ ꯃꯣꯏ ꯇꯥꯡꯕ ꯍꯥꯏꯁꯦ ꯏꯠꯂꯤ ꯀꯩꯀꯥꯄꯨꯗꯤ ꯌꯧꯔꯣꯏꯗ ꯅꯪꯗꯤ ꯀꯩ ꯆꯠꯅꯤꯡꯉꯦ ꯑꯩꯒꯤꯗꯤ ꯍꯣꯏ ꯅꯪ ꯍꯥꯏꯕꯁꯤꯡꯗ ꯆꯠꯅꯤꯡꯉꯦ ꯖꯄꯥꯟ ꯆꯠꯅꯤꯡꯉꯦ ꯖꯄꯥꯟꯁꯦ ꯍꯣꯏ ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯈꯪꯗꯦ ꯑꯗꯨꯝ ꯍꯣꯏ ꯃꯣꯏ ꯀꯜꯆꯔ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯖꯄꯥꯟꯁꯤꯃ ꯆꯠꯅꯤꯡꯉꯦ ꯏꯠꯂꯤ ꯆꯠꯅꯤꯡꯉꯦ ꯑꯩꯁꯨꯀꯣ ꯃꯤꯅ ꯂꯞ ꯁ꯭ꯇꯣꯔꯤ ꯂꯤꯔꯛꯑꯣꯌꯦ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯀꯥꯏ ꯊꯦꯡꯅꯕꯅꯣ ꯑꯝꯇ ꯍꯥꯏ ꯊꯦꯡꯅꯕ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯨꯛ ꯁꯥꯒꯠꯂꯛꯄ ꯍꯧꯔꯦ ꯀꯔꯝꯕꯗꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯃꯦꯟꯇ ꯗꯥꯏꯠ ꯀꯣꯛ ꯊꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯅꯣꯏꯈꯠꯄꯒꯤ ꯗꯥꯏꯠ ꯀꯣꯛꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯗꯥꯏꯠ ꯀꯣꯛ ꯊꯛꯄ ꯑꯩꯈꯣꯏꯁꯦ ꯀꯣꯛꯁꯦ ꯄꯨꯔꯥ ꯍꯦꯟꯕꯕꯨꯗꯤ ꯐꯗꯤ ꯐꯔꯕꯅꯤ ꯐꯠꯇꯦꯀꯣ ꯑꯗꯨ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯣꯛꯁꯦ ꯑꯗꯨꯝ ꯊꯛ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯏꯕꯥꯅꯤ ꯊꯦꯡꯅꯕꯁꯦ ꯀꯩꯅꯣ ꯊꯦꯡꯅꯕ ꯀꯣꯆꯤꯡꯗ ꯏꯕꯥꯅꯤꯁꯦ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯀꯣꯆꯤꯡ ꯑꯃ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃ ꯐꯪꯉꯦꯕ ꯒꯣꯔꯃꯦꯟ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏꯕꯥꯅꯤꯃꯛ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯕ ꯑꯗꯨ ꯀ꯭ꯂꯥꯁꯇꯣ ꯐ꯭ꯔꯤꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯆꯍꯤ ꯀꯣꯔꯣꯅꯥ ꯂꯥꯛꯄꯒꯤꯔ ꯆꯍꯤ ꯈꯔꯗꯤ ꯑꯦꯛꯁꯇꯦꯟ ꯇꯧꯋꯦ ꯆꯍꯤ ꯊꯥ 9ꯃꯨꯛ ꯇꯧꯒꯗꯕꯗꯣ ꯆꯍꯤ ꯑꯃ ꯍꯦꯟꯅꯗꯤ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯆꯍꯤ ꯑꯃꯃꯨꯛ ꯇꯧꯕ꯭ꯔꯥ ꯈꯔꯗꯤ ꯒꯦꯞ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯗꯥꯏꯅꯦ ꯌꯥꯝ ꯀꯨꯏꯕꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯂꯩꯕꯩ ꯃꯔꯛꯇ ꯈꯔ ꯂꯦꯞꯄꯨꯔꯦꯕ ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕ ꯑꯩꯗꯤ ꯑꯣꯟꯂꯥꯏꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯇꯨꯝꯃ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗꯅꯤꯗ ꯑꯩꯈꯣꯏꯕꯥꯅꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯁꯤꯗꯤ ꯀꯣꯟꯅꯅꯦꯕ ꯀꯣꯆꯤꯡ ꯍꯧꯔꯛꯄꯗꯗꯤ ꯂꯩꯇꯦꯕꯀꯣ ꯁ꯭ꯇ꯭ꯔꯦꯟꯖꯔꯁꯅꯦ ꯑꯗꯨꯝ ꯀ꯭ꯂꯥꯁꯃꯦꯠꯇꯤ ꯑꯣꯏꯔꯒ ꯀꯧꯗꯤ ꯀꯧꯅꯗꯦ ꯆꯥꯛ ꯂꯩꯔꯤꯕꯣ ꯆꯥꯛꯁꯦ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯆꯥꯏꯌꯦꯕ ꯅꯣꯏꯕꯅ ꯑꯩꯅ ꯍꯦꯟꯅ ꯅꯣꯏꯕ ꯆꯥꯕꯗꯤ ꯃꯥꯅ ꯍꯦꯜꯂꯦ ꯑꯩ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯁꯨꯕꯗ ꯍꯧꯖꯤꯛ ꯁꯨꯕ ꯆꯠꯄꯒ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯅꯅꯦ ꯁꯤ ꯃꯌꯥꯝ ꯆꯥꯗꯅ ꯈꯣꯠꯇꯅ ꯅꯠꯇ꯭ꯔꯥ
ꯑꯩꯁꯦ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯔꯦ ꯀꯥꯏꯅꯒ ꯍꯥ ꯂꯧ ꯎꯅꯤꯁꯨ ꯂꯩꯇꯦ ꯂꯧ ꯌꯨꯝꯗꯒꯤ ꯎꯅꯤꯁꯨ ꯊꯥꯔꯛꯅꯤꯁꯨ ꯂꯩꯇꯦ ꯌꯨꯝꯗꯒꯤ ꯆꯦꯡ ꯊꯥꯔꯛꯅꯤꯁꯨ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯇꯒꯤ ꯆꯦꯡ ꯈꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯒꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯌꯨꯝꯗ ꯂꯩꯔꯒꯗꯤꯀꯣ ꯇꯧꯅꯩꯌꯦꯕ ꯆꯦꯡꯐꯥꯎꯇꯤ ꯈꯔ ꯌꯦꯡꯅꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯏꯟꯁꯥꯡꯐꯥꯎ ꯐꯅꯌꯥꯝ ꯌꯦꯡꯅꯤ ꯀꯥꯏꯗꯦ ꯑꯗꯨꯅꯤ ꯁꯤꯗꯗꯤ A to Z ꯏꯁꯥꯅ ꯂꯣꯏ ꯇꯧꯖꯔꯦꯕ ꯑꯗꯨꯅ ꯍꯣꯏ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏ ꯍꯥꯏꯖꯩ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯒꯨꯝꯕꯅꯤꯗ A to Z ꯈꯔꯁꯦ ꯂꯣꯏ ꯄꯨꯕ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯍꯦꯜꯞ ꯐꯪꯗ꯭ꯔꯦ ꯄꯦꯔꯦꯟꯁꯁꯦ ꯀꯩꯅꯣ ꯕꯗꯥꯝ ꯅꯪ ꯆꯥꯔꯤꯗꯥꯏꯗꯤ ꯍꯥꯞꯄꯣ ꯅꯪ ꯍꯩꯊꯔꯛꯑꯣ ꯈꯣꯠꯊꯔꯛꯑꯣ ꯌꯥꯏ ꯍꯥꯄꯛꯎꯔꯣ ꯀꯩꯅꯣꯗꯣ ꯃꯦꯠꯄꯗꯣ ꯑꯗꯒꯤ ꯌꯥꯏ ꯆꯥꯊꯣꯛꯑꯣ ꯅꯪ ꯂꯣꯏꯔꯕ ꯅꯪꯒꯤꯗꯤ ꯑꯩ ꯌꯥꯏ ꯃꯌꯥꯝ ꯏꯕꯥꯅꯤꯒꯤ ꯐ꯭ꯂꯦꯠꯇꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯀ꯭ꯂꯤꯟ ꯇꯧꯗ꯭ꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯎꯠꯄꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯌꯦꯡꯗꯕ ꯌꯥꯎ ꯇꯥꯔꯁꯨ ꯍꯥꯏꯐꯦꯠ ꯈꯔ ꯆꯥꯎꯕ ꯂꯧꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯒꯦꯇꯦꯠ ꯁꯣꯁꯥꯏꯇꯤꯗꯣ ꯄꯥꯝꯕ ꯑꯩꯁꯦ ꯑꯩ ꯋꯥꯛ ꯆꯠꯄ ꯁꯦꯞꯁꯨ ꯑꯣꯏ ꯁꯦꯞ ꯑꯣꯏꯕ ꯃꯥ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯉꯥꯏ ꯂꯩ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯁꯥꯏꯐꯥꯎ ꯄꯥꯛ ꯑꯃ ꯊꯣꯛꯄꯗꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯇꯥꯔꯁꯨ ꯇꯧ ꯉꯝꯗꯦꯅ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤ ꯃꯌꯥꯝꯁꯤꯒ ꯑꯗꯨꯅ ꯒꯦꯇꯦꯠ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯣ ꯃꯈꯥ ꯊꯣꯛꯑꯒ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯗꯤ ꯀꯥꯗꯨ ꯆꯥꯎꯔꯦ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯩ ꯌꯣꯒꯒꯨꯝꯕ ꯇꯧꯔꯁꯨ ꯋꯥꯛꯑꯥꯎꯠ ꯃꯆꯥ ꯃꯆꯥ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁ ꯂꯥꯛꯄ ꯌꯨꯝꯗꯒꯤ ꯃꯣꯏ ꯄꯦꯔꯦꯟꯁ ꯂꯥꯛꯄ ꯑꯗꯨꯁꯨ ꯂꯩꯐꯝꯗꯣ ꯑꯗꯨ ꯂꯩꯔꯦ ꯂꯥꯛꯑꯁꯨ ꯅꯨꯡꯉꯥꯏꯔꯦ ꯐ꯭ꯔꯦꯟꯁꯤꯡ ꯀꯣꯏꯔꯛꯑꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯂꯥꯛꯑꯁꯨ ꯊꯨꯡꯐꯝꯗꯣ ꯇꯨꯝꯐꯝ ꯂꯩꯇꯦꯕ ꯂꯩꯇꯦ ꯁꯤ 1 BHK ꯑꯣꯏꯕ ꯃꯥ ꯃꯇꯣꯝꯗ ꯂꯩꯔꯝꯕꯩꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯣꯏꯒꯤꯁꯦ ꯂꯣꯏ ꯄꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯕ ꯑꯝꯇ ꯅꯠꯇꯦꯕ ꯁꯣꯐꯥ TV ꯑꯣꯏꯔꯣ ꯁꯣꯐꯥ ꯑꯣꯏꯔꯣ ꯇꯦꯕꯜ ꯑꯣꯏꯔꯣ ꯏꯚꯟ ꯁꯤꯒꯤ ꯈꯥꯡꯁꯨ ꯃꯣꯏ ꯄꯤꯅ ꯅꯣꯟ ꯁ꯭ꯇꯤꯛ ꯈꯥꯡꯁꯦ ꯑꯗꯨꯅ ꯇꯥꯡꯕ ꯑꯗꯨꯅ ꯈꯔꯗꯤ ꯇꯥꯡꯉꯦꯕ ꯁꯤ ꯑꯦꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅ ꯔꯦꯟꯠ ꯀꯌꯥꯅꯣ ꯍꯪꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯇꯥꯡꯉꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯃꯔꯝꯗꯣ ꯐꯦꯁꯤꯂꯤꯇꯤ ꯇꯣꯞ ꯑꯗꯩ ꯅꯣꯠꯁꯅꯦꯕ ꯕꯤꯜꯗꯤꯡꯁꯨ ꯑꯅꯧꯕ ꯑꯣꯏꯕꯅꯦꯕ ꯐꯥꯔꯁ ꯑꯣꯀꯨꯄꯦꯟꯅꯦꯕ ꯑꯩꯅ ꯄꯨꯔꯥ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯄꯨꯔꯥ Airbnb ꯍꯣꯇꯦꯜ ꯑꯗꯨ ꯇꯥꯏꯞꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯈꯔ ꯍꯦꯟꯕ ꯃꯤꯅꯕꯨꯗꯤ ꯍꯦꯜꯂꯦ ꯀꯥꯏꯅꯗꯤ ꯈꯜꯂꯝꯅꯤꯀꯣ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯌꯦꯡꯅꯕꯗꯀꯣ ꯆꯥꯛ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯕ ꯀꯩꯗꯧꯔꯤ ꯈꯤꯇꯪ ꯆꯥꯔꯦ ꯑꯣ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯩꯁꯦ ꯗꯤꯇꯦꯛꯇꯤꯞꯀꯨꯝꯕ ꯑꯣꯏꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯒꯤ ꯐꯣꯔꯦꯟ ꯂꯝꯗ ꯌꯥꯝ ꯆꯠꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯗ ꯁꯦꯇꯜ ꯇꯧꯅꯤꯡꯕ ꯄꯤꯛꯏꯉꯩꯗꯀꯣ ꯆꯥꯎꯔꯛꯑꯒꯗꯤ ꯍꯣꯏ ꯔꯤꯌꯦꯂꯤꯇꯤ ꯂꯥꯛꯑꯦꯗꯅ ꯕꯠ ꯄꯤꯛꯏꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯗꯤꯇꯦꯛꯇꯤꯞꯀꯨꯝꯕ ꯌꯥꯝ ꯑꯣꯏꯅꯤꯡꯉꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯦꯖꯦꯟꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯗꯤ IBꯗ ꯍꯥꯞꯄ ꯌꯥꯗ꯭ꯔꯣ IBꯗ IBꯁꯦ ꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯒꯤꯅꯤꯅ ꯅꯪ ꯔꯣ ꯑꯦꯖꯦꯟ ꯑꯣꯏꯅꯤꯡꯉꯤꯔꯕ ꯗꯤꯇꯦꯛꯇꯤꯞ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯔꯣ ꯇꯥꯔꯦ ꯗꯤꯇꯦꯛꯇꯤꯞ ꯍꯥꯏꯗꯤ ꯁꯔꯂꯣꯛ ꯍꯣꯝꯁꯀꯨꯝꯕ ꯑꯣ ꯑꯦꯖꯦꯟ ꯅꯪ ꯈꯜꯂꯤꯅ ꯔꯣ ꯑꯦꯖꯦꯟꯠꯀꯨꯝꯕ ꯙꯨꯔꯟꯙꯔ ꯙꯨꯔꯟꯙꯔꯒꯤ ꯙꯨꯔꯟꯙꯔꯗꯤ ꯇꯜꯂꯦ ꯀꯩꯕ
007ꯗꯣ ꯖꯦꯝꯁ ꯕꯣꯟ ꯖꯦꯝꯁ ꯕꯣꯟꯒꯨꯝꯕ ꯖꯦꯝꯁ ꯕꯣꯟꯗꯤ ꯃꯥꯁꯦ ꯀꯃꯥꯏꯅꯁꯦ ꯀꯣꯆꯤꯡ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯩꯈꯥꯁꯦ ꯁꯨꯝ ꯇꯧꯕꯤꯗ꯭ꯔꯦ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩꯈꯤꯕ ꯑꯩꯈꯣꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯊꯕꯛꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯣꯆꯤꯡꯒꯤ ꯊꯕꯛꯁꯨ ꯀꯧꯔꯛꯑꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯂꯣꯡ ꯇꯧ ꯂꯩꯕꯀꯣ ꯑꯗꯩ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯦ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯄꯩꯈꯥ ꯑꯇꯣꯞꯄ ꯁꯦꯟꯇꯔꯒꯤ ꯊꯥꯖꯜꯂꯣ ꯈꯣꯠꯆꯜꯂꯣꯅ ꯑꯗꯨꯒ ꯐꯥꯏꯅꯦꯜꯂꯤ ꯃꯥꯁꯨ ꯊꯥꯔꯦ ꯄ꯭ꯔꯦꯁꯔꯗꯨ ꯄꯤꯔꯗꯤ ꯃꯥꯁꯨ ꯆꯍꯤꯗꯨ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯊꯥꯔꯒ ꯈꯜꯂꯛꯏꯅꯦꯕ ꯃꯥꯏꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯛꯖꯥꯝ ꯈꯜꯂꯛꯄꯅꯦꯕ ꯃꯥꯁꯦ ꯃꯌꯥꯝꯅꯁꯨ ꯍꯪꯕꯤꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯂ ꯈꯣꯠꯂꯅ ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯅꯠꯇꯦꯕꯀꯣ ꯁ꯭ꯄꯦꯁꯦꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯃꯥꯁꯦ ꯑꯗ ꯄꯣꯁꯇꯤꯡꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯥꯕ ꯃꯣꯏꯁꯦ ꯍꯦꯠ ꯑꯣꯐꯤꯁꯇ ꯇꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯦꯛꯖꯥꯝꯗ ꯑꯩꯁꯨ ꯊꯥꯏꯌꯦꯕ ꯑꯩꯒꯤꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤꯗꯤ ꯊꯥꯗ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯊꯥꯕ ꯑꯗꯣ ꯑꯩꯗꯣ ꯍꯟꯗꯛꯇꯨ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯑꯦꯛꯖꯥꯝꯗꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯈꯤꯒꯦꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯈꯪꯗꯦ ꯂꯥꯏꯟ ꯇꯝꯕ ꯑꯃ ꯄꯣꯛꯁꯜꯂꯛꯑꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯣꯛꯁꯜꯂꯦ ꯍꯥꯞꯄꯤꯔꯣ ꯈꯔ ꯌꯥꯔꯕ ꯌꯥꯔꯦ ꯍꯣꯏ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯁꯤ ꯂꯣꯏꯁꯜꯂꯁꯤꯔꯣ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯌꯥꯔ ꯍꯥꯏꯔꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯗꯨꯒ ꯀꯩꯅꯣ ꯀꯩꯀꯩ ꯇꯧꯖꯔꯛꯎꯒꯦ ꯃꯊꯪ ꯀꯩ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯅꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯩ ꯄ꯭ꯔꯦꯡ ꯇꯧꯕꯤꯔꯛꯑꯣꯁꯨ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯦꯡꯁꯦ ꯅꯝꯕꯁꯦ ꯈꯔ ꯈꯪꯗꯤꯌꯦ ꯍꯩꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯔ ꯇꯧꯒꯦ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯒꯨꯝꯕꯁꯦꯀꯣ ꯀꯩ ꯋꯥꯠꯂꯦ ꯍꯥꯏꯗꯣꯏꯁꯦ ꯀꯃꯦꯟꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯌꯥꯝꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯑꯃꯨꯛꯀ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏ